manipur gi government na koi gi senapati district ta cabinet ni form pangthok na thorang tawri na koi gi hairiba cabinet ni form asida saruk yanabgi damakta chief minister yumnam khemchan chatkadori amadi kampokpi district 4 ga senapati tamna chatnaba thorang tawri haibagi su koi ngasi gi pausi sing da yawri aduga atienba matamda ministry expansion tawraba matungda portfolio yentokani haina su koi manipur government deputy koi gi chief minister oina how crable losi dikona su fongdoro ni mazamasi koi gi senapati district tamna chatna bagi damak koi thorang tawri haibasi masi chatpagi lambi jida kari karamba mawong chatkadori bano security khara yawr ga dum chatkadori bra natraga highly tightly security oina puraga chatkadori bra masi dagi kari ahongba awonba purokpa yabagi amadi ahanba oina koi gi haukiba irang manungda koi gi buffer zone lawn na chatkiba ngasi phawda MLA minister je tadri du anoba chem lakpodagi di tongan ba mafam sing changuba mafam kayam su leire amadi hauchik chatkadori haibagi su ama thorang tawri haibagi su pawse leire ojamasi kari karamba ahongba porokpa yai amadi kari another kari karamba issue tholok pagumba yabagi sasum wangbi masi matangda hojiki laiba anoba government sigi magi khwaidigi priority work se hojik leiriba khoigi chaos se ko ai abnormal situation asi normal sida lakna na bukhona ba haibu sida kwaidigi priority oba thaba mane adugi part amane ba hojiki moina satori ba senapati da koi cabinet phamni ko ni haiba mayam sing ase mau sadai su adum hanagi leriba hanagi pairamba keno na su cabinet se ukul da phamba senapati da phamba ledana ko tenopal da phamba tongan ba chandel da phamba tawre ko cabinet phamba me ukul da phamba ko mayam tawre sampur da kai da satna khotana kai da mayam tawrame adugi adum mai keno du state ama leiraga di anywhere any place state tugi jaga da magi lengak tung tong ba thabak tawu matam da madu kanamta na madu disturbance pibe ya de ko mai prerogative ni haitare ko adugi part amoina adum tawjabani adu maside da huji leriba manipur irang manipur leriba khoi turmoil situation ase masi lakshan ba ngamak pagi pot tugi mami talak na hona bane ko moin hoji tawri ba pot ase maramdi phawba ya da lambi amma phawba ngamde mayam punna khoi group amma chatpa ya de khote leinari ba pot mayam singa se madigi pot tu phawba yana bagi damakta madugi khoi keno amma oina moina madu utlana ba hona rakpani ado ke so senapati tante su sampu da su de more da su sandel da su tenopal da su tamenglong da su leidana ko kaksing da su ogai da su kai da su leiriba mayam singa se thawal da su adum phambe yai cabinet impal khakta natana assembly su phamu ba yai wari ba ko adu dum tawiu ataropaduna akoigi trust ase akoigi trust deficit ase masi manghalak pangamba akoigi trust hanjalak pa yaba adugumba pot ama akoigi ohelak pa su oisenu ko oinabu su honari aduga sigi pot mayam singa se akoi loi khangnaraba wani sideda aina yam ka hena adu ena manung huna du da naina na kona agi thodona masida yam sangna gi matam lobu kesu kanaba leite na khali leiriba pot ase adum akoi loina mak akoi gi leiriba chakcha khom sai ba mi punamuna loina khangnaba pot ne ba ko kari tawgodoino kai tawgodoino haiba pot singa se do se minister na masida salaga heta irang si loina parani haiba sunate mazu magi oiba vision amagi makada mai khongchat ama mamang da suma ada senap keno da khoi function yawa masalu bada adum khoi gi IDP sing leiba relief camp da sangu ho to bai to adum lei masagi oina su dum sugum ba se adum hana mana keno oringi matam da su singman paketa satpa adugum bagi habit amasu dum leijabani na ko adugi keno to su dum yawba adugi potuni khoi gi tamu khemsan gi leriba pora sema adum PMJSY gi lambi mayam semi si masana field visit satana kotana sing da pagat satpa adumai toroga lakpani na adugi adum magi area agi manipur se maset oina sigi ni gaina thodona adona kanda yam khandaba mida oina tawbagi wakhal londa lakpani na ko adum madugi potu adum tawbane na khoi adum phana adum khanba yai kasu kaite adu government gi aduga tawdo mase karigo pangthok pa taragadi with center gi signal mamang dadi akoina kano samna haikanda akoigi drone kapthara ko matamda hanagi semna satpa matamda lambi da home minister dega thingba la ena haleidana ko ado si karigumba satpa taragadi madi signal yaw satoine karigumba si center gi signal yaw dori ma satpa yaro honorable si mai apam phanam le ga su
ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗꯩꯗ ꯁꯦꯟꯇꯔ ꯅꯪ ꯆꯠꯀꯅꯨ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨꯗ ꯇꯧꯕ ꯌꯥꯔꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯛꯁ ꯂꯩꯌꯦꯅ ꯃꯉꯣꯟꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯆꯠꯂꯣꯏꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯥꯅ ꯊꯣꯛꯂꯛꯑꯕꯅꯤꯅ ꯈꯕꯔꯗ ꯊꯣꯛꯂꯛꯑꯕꯅꯤꯅꯀꯣ ꯄꯥꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯂꯩꯔꯛꯑꯕꯅꯤꯅ ꯁꯣꯏꯗꯅ ꯁꯦꯟꯇꯔꯒꯤ ꯑꯣꯏꯕ ꯁꯤꯒꯅꯦꯜ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯦꯕ ꯁꯤ ꯇꯧ ꯁꯤ ꯇꯧ ꯁꯤ ꯇꯧ ꯍꯥꯏꯅ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯁꯨ ꯃꯤꯅꯤꯁꯇꯔ ꯆꯥꯎꯊꯣꯛꯄꯗꯁꯨ ꯉꯥꯏꯔꯦ ꯃꯤꯅꯤꯁꯇꯔ ꯍꯥꯞꯄꯗꯁꯨ ꯉꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯁꯦꯟꯇꯔꯅ ꯗꯥꯏꯔꯦꯛꯂꯤ ꯃꯣꯅꯤꯇꯔꯗꯣ ꯊ꯭ꯔꯨ ꯈꯦꯝꯆꯥꯟꯗ ꯇꯧꯔꯤꯑꯕꯀꯣ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯒꯣꯕꯔꯅꯔ ꯑꯦ.ꯀꯦ. ꯚꯜꯂꯥꯗ ꯇꯧꯔꯝꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯅ ꯃꯁꯤ ꯊ꯭ꯔꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯁꯦꯟꯇꯔꯅ ꯃꯣꯅꯤꯇꯔ ꯇꯧꯔꯒ ꯃꯥꯒꯤ ꯊꯕꯛꯁꯤ ꯑꯣꯏꯅ ꯆꯂꯥꯏꯕꯅꯤꯅꯀꯣ ꯍꯧꯖꯤꯛ ꯀꯦꯕꯤꯅꯦꯠ ꯆꯥꯎꯊꯣꯛꯄ ꯃꯤꯅꯤꯁꯇꯔ ꯄꯤꯕ ꯑꯁꯤ ꯃꯥꯒꯤ ꯄ꯭ꯔꯦꯔꯣꯒꯦꯇꯤꯚꯅꯦꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯒꯁꯨ ꯃꯥꯅ ꯇꯧꯕ ꯉꯝꯗꯕꯒꯤ ꯀꯩꯅꯣꯗ ꯂꯩꯔꯤꯑꯕꯀꯣ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏ ꯂꯣꯏ ꯈꯪꯉꯤ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯃꯣꯏꯅ ꯈꯪꯉꯤ ꯃꯔꯝꯗꯤ ꯃꯣꯏꯗꯤ ꯗꯦ ꯑꯥꯔ ꯗꯥꯏꯔꯦꯛꯂꯤ ꯑꯦꯟꯀꯥꯎꯟꯇꯔ ꯏꯟ ꯗꯤꯁ ꯐꯤꯜ ꯃꯣꯏꯗꯤ ꯗꯥꯏꯔꯦꯛꯂꯤ ꯃꯁꯤꯗ ꯌꯥꯎꯔꯒ ꯇꯧꯔꯤꯕ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯤꯗꯤ ꯈꯔ ꯑꯩꯈꯣꯏ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯈꯔꯗꯨꯒꯤ ꯋꯥꯅꯤ ꯃꯣꯏꯗꯤ ꯗꯥꯏꯔꯦꯛꯂꯤ ꯐꯤꯜꯗ ꯍꯥꯏꯔꯛꯄ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯃꯌꯥꯝꯁꯦ ꯃꯣꯏꯗ ꯂꯣꯏꯅꯃꯛ ꯊꯦꯡꯅꯔꯤꯕꯅꯤ나 ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯊꯣꯏꯗꯣꯛꯅ ꯍꯥꯏꯔꯨꯕ ꯌꯥꯗꯦ ꯄꯥꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯍꯥꯏꯕ ꯌꯥꯗꯕ ꯃꯌꯥꯝ ꯊꯝꯃꯒꯅꯤ ꯀꯣ ꯄꯥꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯊꯣꯛꯂꯛꯄ ꯌꯥꯗꯕ ꯃꯌꯥꯝ ꯊꯝꯃꯒꯅꯤ ꯉꯥꯡꯒꯗꯣꯏꯁꯤꯗꯤ ꯃꯣꯏꯅ ꯉꯥꯡꯉꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯖꯤꯀꯦꯜꯂꯤ ꯀꯔꯤ ꯃꯅꯨꯡꯗ ꯐꯨꯝꯃꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯨ ꯈꯟꯅ ꯅꯩꯅꯔꯒ ꯉꯥꯡꯕꯩ ꯋꯥꯅꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯕꯜ ꯗꯤꯄꯨꯇꯤ ꯁꯤ.ꯑꯦꯝ ꯂꯣꯁꯤ ꯗꯤꯈꯣꯅ ꯍꯥꯏꯔꯤꯕ ꯋꯥꯒꯁꯦ ꯍꯦꯛꯇ ꯃꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏꯕ ꯄꯣꯔꯇꯐꯣꯂꯤꯑꯣ ꯇꯧꯕ ꯈꯣꯠꯄ ꯑꯦꯛꯁꯄꯥꯟ ꯇꯧꯔꯕ ꯃꯇꯨꯡ ꯄꯣꯔꯇꯐꯣꯂꯤꯑꯣ ꯊꯣꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯥꯅ ꯃꯁꯤ ꯊꯣꯛꯄ ꯌꯥꯔꯦꯅ ꯄꯥꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯊꯣꯛꯄ ꯌꯥꯕꯗꯨ ꯊꯣꯛꯄꯩ ꯋꯥꯅꯦꯕ ꯁꯤ ꯅꯠꯇꯕ ꯂꯣꯟ ꯃꯌꯥꯝ ꯃꯅꯨꯡꯗ ꯂꯩꯒꯅꯦꯕꯀꯣ ꯑꯗꯨꯅ ꯂꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏꯗꯤ ꯗꯥꯏꯔꯦꯛꯂꯤ ꯃꯣꯏꯗ ꯐꯣꯟ ꯇꯧꯔꯛꯇꯅ ꯑꯃ ꯇꯧꯔꯛꯇꯅ ꯑꯃ ꯇꯧꯔꯛꯇꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯂꯣꯏꯅꯃꯛꯅ ꯃꯣꯏꯅ ꯍꯦꯟꯅ ꯈꯪꯕꯅꯤ ꯀꯔꯝ ꯀꯥꯟꯗ ꯆꯥꯎꯊꯣꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯤꯅ ꯑꯩꯈꯣꯏꯅ ꯁꯥꯒꯠꯂꯨꯕꯒꯤ ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯦ ꯃꯔꯝꯗꯤ ꯆꯍꯤ ꯑꯃ ꯆꯥꯎꯊꯣꯛꯇ꯭ꯔꯁꯨ ꯚꯣꯠ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯆꯥꯎꯊꯣꯛꯇ꯭ꯔꯁꯨ ꯃꯗꯨ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯋꯥꯅꯦꯕ ꯑꯗꯨꯅ ꯃꯣꯏꯗ ꯍꯌꯦꯡ ꯀꯔꯤ ꯀꯟꯁꯤꯀ꯭ꯋꯦꯟꯁ ꯂꯥꯛꯀꯦ ꯑꯗꯨꯅ ꯃꯣꯏꯅ ꯃꯗꯨꯒꯤ ꯔꯤꯛꯁ ꯂꯧꯖꯒꯗꯕꯅꯦꯕꯀꯣ ꯊꯣꯏꯗꯣꯛꯅ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯧꯗꯦꯅ ꯍꯥꯏꯔꯨꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯒꯤ ꯒꯣꯔꯃꯦꯟꯅꯤ ꯃꯣꯏꯗ ꯆꯍꯤ 5ꯒꯤ ꯃꯦꯟꯗꯦꯠ ꯄꯤꯈ꯭ꯔꯕꯅꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯣꯏꯒꯤ ꯊꯕꯛꯇꯨꯅ ꯃꯊꯪꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯜꯂꯛꯑꯣꯏꯗ ꯃꯣꯏ ꯂꯦꯞꯆꯒꯗꯕꯅꯤ ꯍꯜꯂꯛꯄ ꯄꯥꯝꯃꯤꯁꯤ ꯃꯣꯏꯔ ꯍꯜꯂꯛꯇꯕ ꯄꯥꯝꯃꯤꯁꯤ ꯃꯣꯏꯔ ꯃꯣꯏ ꯂꯦꯞꯆꯒꯗꯕꯅꯤꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯃꯗꯨꯗꯩꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤꯅꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯣꯏꯅ ꯁꯦꯝꯕꯗꯨꯅ ꯃꯣꯏꯅ ꯑꯗꯨꯝ ꯐꯪꯖꯒꯗꯕꯅꯤ ꯀꯔꯤꯅꯣ ꯇꯧꯒꯗꯕ ꯄꯨꯝꯅꯃꯛ ꯆꯥꯎꯊꯣꯛꯑꯣꯏꯔ ꯃꯤꯅꯤꯁꯇꯔ ꯌꯦꯟꯊꯣꯛꯑꯣꯏꯔ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯍꯤ 5ꯒꯤ ꯃꯦꯟꯗꯦꯠ ꯄꯤꯔꯒ ꯃꯣꯏꯗ ꯇꯧꯔꯣꯏꯅ ꯊꯥꯈ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯇꯧꯕꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯃꯦꯟꯗꯦꯠ ꯂꯧꯒꯦ ꯂꯥꯛꯄ ꯀꯥꯟꯗꯨꯗ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯆꯨꯝꯗꯦꯗꯣ ꯃꯊꯪꯒꯤ ꯄꯣꯠꯁꯤꯅ ꯑꯃꯨꯛ ꯂꯦꯞꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯃꯣꯏꯁꯨ ꯈꯪꯕꯅꯤꯅ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯄꯜꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟ ꯆꯤꯡꯅꯅꯕ ꯑꯦꯇꯦꯟꯁꯟ ꯗ꯭ꯔꯣ ꯇꯧꯅꯅꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯁꯣꯏꯗꯅ ꯑꯗꯨꯝ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯌꯦꯡꯅꯕꯒꯤ ꯋꯥꯅꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯃꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯇꯧꯔꯛꯑꯗꯕ ꯄꯣꯠꯅꯤ ꯗꯤꯛꯇꯦꯇꯔ ꯑꯃ ꯑꯣꯏꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏꯕꯀꯣ ꯁꯣꯏꯗꯅ ꯑꯗꯨꯝ ꯀꯩꯅꯣ ꯂꯥꯛꯀꯅꯤ ꯏꯂꯦꯛꯁꯟ ꯂꯥꯛꯀꯗꯕ ꯀꯩꯗꯧꯕꯗ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯣ ꯃꯣꯏ ꯌꯦꯡꯉꯒ ꯂꯣꯏꯅ ꯇꯧꯒꯅꯤ ꯍꯧꯖꯤꯛ ꯂꯩꯕ ꯒꯣꯔꯃꯦꯟ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯅꯤꯈꯛ ꯍꯥꯏꯔꯒꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯅꯣꯔꯃꯦꯜꯁꯤ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕ ꯅꯦꯛꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯒꯤ ꯏꯂꯦꯛꯁꯟꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯕ ꯏꯂꯦꯛꯁꯟꯁꯦ ꯃꯁꯤꯗꯩꯗ ꯃꯣꯏꯒꯤ ꯃꯦꯟꯗꯦꯠ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕ ꯑꯅꯤꯁꯤ ꯈꯛꯇꯅꯦꯕ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯤꯒꯤ ꯚꯤꯖꯟ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯊꯕꯛ ꯂꯣꯏꯅ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯆꯟꯕꯅꯤ ꯄ꯭ꯔꯖꯥꯅ ꯄꯦꯟꯕ ꯄꯦꯟꯗꯕ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯋꯥꯈꯟꯗ ꯂꯩꯔꯦ ꯃꯤꯌꯥꯝꯅ ꯄꯦꯜꯂꯤ ꯅꯠꯇ꯭ꯔꯒ ꯄꯦꯟꯗꯦ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯑꯗꯨꯗꯤ ꯃꯦꯟꯗꯦꯠ ꯑꯃ ꯂꯥꯛꯄꯗꯣ ꯂꯦꯞꯆꯒꯗꯧꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯉꯟꯅ ꯑꯗꯨ ꯑꯗꯥꯅ ꯍꯥꯏꯕ ꯌꯥꯔꯣꯏꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯍꯥꯏꯔꯤꯕ ꯚꯤꯖꯟ ꯑꯅꯤꯁꯤꯗ ꯐꯣꯀꯁ ꯇꯧꯔ ꯇꯧꯔꯛꯀꯅꯦꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯗꯣꯔꯤꯕꯁꯦ ꯚꯤꯖꯟ ꯑꯅꯤꯁꯤꯗ ꯐꯣꯀꯁ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯐꯣꯀꯁ ꯑꯅꯤ ꯑꯗꯨꯒꯤ ꯃꯥꯒꯤ ꯔꯤꯌꯦꯂꯤꯇꯤ ꯑꯗꯨꯗꯤ ꯍꯌꯦꯡ ꯀꯩꯅꯣꯗꯨꯅ ꯂꯦꯞꯆꯒꯗꯧꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯔꯣꯏꯕ